ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯀꯟꯗꯛ ꯇꯧꯕꯤꯒꯗꯕ ꯔꯦꯐ꯭ꯔꯤꯁꯤꯡ ꯂꯝꯕꯤꯗ ꯂꯥꯛꯑꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯛꯄꯤꯔꯛꯏ ꯃꯔꯝ ꯑꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕ ꯑꯣꯏꯅ ꯃꯐꯝ ꯑꯃꯅꯤꯗꯪ ꯊꯝꯕꯤꯌꯨ ꯍꯥꯏꯗꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯅ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯁꯤꯡꯖꯕꯅꯤ ꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯂꯧꯅ ꯅꯤꯡꯁꯤꯡꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯀꯣꯟꯖꯦꯡꯕꯝ ꯁꯥꯝꯒꯦꯁꯣꯔ ꯑꯋꯣꯝ ꯃꯔꯛ ꯑꯍꯥꯟꯕꯃꯛꯇꯗ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯒꯤ ꯉꯥꯡꯂꯧ ꯊꯥꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕ ꯐꯪꯁꯟꯗ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯁꯤꯗꯤ ꯀꯌꯥ ꯍꯩꯖꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯅ ꯉꯁꯤ ꯂꯥꯛꯆꯕꯒꯤ ꯃꯔꯝ ꯈꯔꯗꯪ ꯐꯣꯡꯗꯣꯛꯆꯒꯦ ꯑꯩ ꯌꯥꯎꯕ ꯃꯔꯛ ꯏꯔꯣꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯀꯣꯟꯖꯦꯡꯕꯝ ꯁꯥꯡꯀꯤꯁꯦ ꯑꯁꯤꯒꯨꯝꯕ ꯆꯥꯛ ꯊꯣꯡꯕ ꯏꯁꯩ ꯁꯛꯄ ꯀꯥꯡꯕꯨꯅ ꯕꯣꯜ ꯁꯥꯟꯅꯒꯅꯤꯌꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯩ ꯍꯔꯥꯎꯃꯟꯈ꯭ꯔꯗꯅ ꯅꯨꯡꯉꯥꯏꯖꯃꯟꯈ꯭ꯔꯗꯅ ꯂꯥꯛꯆꯕꯅꯤ ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯝꯇ ꯉꯥꯡꯕ ꯍꯩꯖꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯏꯆꯥꯁꯤꯡ ꯍꯥꯏꯕ ꯇꯥꯏ ꯕꯣꯜ ꯁꯥꯟꯅꯕꯤꯒꯗꯧꯔꯤꯕ ꯏꯆꯥꯁꯤꯡꯁꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯍꯥꯞꯄ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯌꯥꯎꯅ ꯁꯥꯟꯅꯕꯤꯌꯨ ꯑꯗꯨꯒ ꯉꯁꯥꯏ ꯃꯊꯛꯇꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯈ꯭ꯔꯦ ꯉꯁꯤꯅ ꯑꯍꯧꯕꯅꯤ ꯑꯍꯧꯕꯁꯦ ꯁꯤꯅ ꯂꯣꯏꯁꯤꯟꯕ ꯑꯣꯏꯍꯟꯒꯨꯝꯁꯤ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯉꯤꯕ ꯏꯁꯩ ꯁꯛꯏꯕ ꯄꯨꯡ ꯌꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯊꯣꯡꯗꯅꯇ ꯂꯩꯕ ꯅꯠꯇꯦ ꯄꯨꯡ ꯌꯩꯗꯅ ꯂꯩꯕ ꯅꯠꯇꯦ ꯏꯁꯩ ꯁꯛꯄꯗ ꯑꯣꯏꯅ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯁꯤ ꯍꯥꯏꯕꯁꯤ ꯍꯥꯏꯖꯩ ꯑꯗꯨꯅ ꯑꯩꯗꯤ ꯊꯣꯏꯗꯣꯛꯄ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯖꯗꯦ ꯃꯇꯥꯡꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯥꯡꯂꯕ ꯑꯗꯨꯒ ꯐꯨꯠꯕꯣꯜ ꯃꯦꯠꯆ ꯑꯃ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯝ ꯂꯥꯡꯗ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯊꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯌꯥꯏꯐꯕ ꯀꯣꯏꯔꯧ ꯅꯨꯃꯤꯠ ꯌꯥꯎꯁꯪꯒꯤ ꯅꯣꯡꯃꯄꯥꯟꯗ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 3 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯄꯨꯡ ꯌꯩꯕ ꯏꯁꯩ ꯁꯛꯄ ꯀꯥꯡꯂꯨꯞ ꯚꯔꯁꯦꯁ ꯑꯩꯈꯣꯏꯒꯤ ꯑꯃꯥꯏ ꯄꯤꯕ ꯆꯥꯛ ꯊꯣꯡꯕ ꯄꯨꯂꯞ ꯄꯨꯟꯁꯤꯟꯖꯔꯒ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯔꯝ ꯑꯁꯤ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯂꯤ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤꯗ ꯉꯝꯖꯕ ꯈꯨꯗꯣꯜ ꯈꯤꯇꯪ ꯀꯠꯆꯕ ꯑꯁꯤꯗ ꯑꯣꯖꯥꯁꯤꯡꯅ ꯂꯠꯅꯕ ꯂꯩꯇꯅ ꯂꯧꯁꯤꯟꯕꯤꯕꯒꯤꯗꯃꯛꯇ ꯁꯤꯟꯖ ꯂꯥꯡꯖꯩ ꯊꯧꯔꯝ ꯄꯨꯕ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯕꯒꯤ ꯍꯥꯏꯗꯅ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥꯐꯝ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯅꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏꯒ ꯄꯨꯡ ꯌꯩꯕ ꯏꯁꯩ ꯁꯛꯄ ꯄꯨꯡ ꯚꯔꯁꯦꯁ ꯏꯁꯩꯒ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯑꯃꯈꯛꯇꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯆꯍꯤ 3-4 ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯣꯡꯗ ꯁꯥꯟꯅꯖꯔꯨꯔꯦ ꯄꯥꯡꯊꯣꯛꯆꯔꯨꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯄꯨꯡ ꯌꯩꯕ ꯏꯁꯩ ꯁꯛꯄ ꯚꯔꯁꯦꯁ ꯑꯃꯥꯏ ꯄꯤꯕ ꯚꯔꯁꯦꯁ ꯆꯥꯛꯊꯣꯡꯕ ꯄꯨꯟꯁꯤꯜꯂꯒ ꯁꯥꯟꯅꯕꯁꯤꯗꯤ
all Manipur nang sinahanba oilmudu mali ato kanjabada ato aduga masi yamna Manipur mafam khudimantagi kasin sing maikadagi khoi social worker kakasida ngamjaba khudon kot taminaba ningsingjari aku pandu tahu ya jana dalam lagu sing mereka di sing jadi yang mengenai masih di sini lo coba orang yang sudah video ni video mama हम तो भोग दे गया कोको đâu kìa đâu kìa jadi Memasak RYDO.
से पास हो रहे हैं कभी चले केरी ऐसे कन तो रहे हैं हटे कभी चले बॉल से कभी चले अबे वो फाइट पास है अबे कि खानारी मैचे ने मत कोई तुम यार नमुन में खाना किसी को नहीं अबे अमर हम लोग खोल दे गए आगे हाजी वक्त लेंगे ऐसे बॉल से खाना भी कोई ऐसी किताब सलूशन भी बा इना लाइनिंग उन्हें जाम लबर अहलमन इपाइपल लाइग्रेशन कोई सनामी काफी लगा ऐसी के शुरू लगा फुटबॉल शुरू है कहीं yang खाना भी bahasa Malaysia ini kita kompetisi tadi jadi orang Meetei ni bola si pass tadi ada apa macam lagi kita test tadi ada apa macam lagi kita bola kan tanya ada jadi ini ada bola si mana saya tu jangan tahu sekarang खाना भी tadi ada orang ada mu bola si apa tadi Jadi